ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯊꯧꯖꯝ ꯕꯤꯀꯥꯁꯁꯤꯡꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕꯤ ꯑꯏꯕꯤ ꯑꯃꯅ ꯏꯕꯤꯔꯝꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯁꯤ ꯅꯤꯉꯣꯜ ꯑꯀꯤ ꯑꯈꯪ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯈꯜ ꯀꯌꯥꯒꯤ ꯋꯥꯔꯤꯁꯨ ꯈꯨꯗꯣꯜ ꯇꯝꯕ ꯍꯧꯖꯔꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯡꯇꯤꯒꯤ ꯆꯥꯡ ꯅꯥꯏꯅ ꯑꯀꯤꯕ ꯋꯥꯔꯤꯁꯨ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯏꯃꯥ ꯈꯨꯂꯥꯛꯄꯤꯒꯤ ꯅꯣꯡꯒꯥꯡꯍꯩꯗꯣ꯫ ꯋꯥꯔꯤ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯈꯥꯏꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤ ꯗꯦꯕꯤ ꯃꯍꯥꯛꯅ ꯏꯕꯤꯔꯝꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯕꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯅꯣꯡꯆꯨꯞ ꯆꯤꯡꯁꯥꯡ ꯆꯠꯄ ꯑꯍꯥꯟꯕ ꯈꯣꯡꯆꯠꯅꯤ ꯄꯨꯟꯁꯤꯒꯤ꯫ ꯄꯨꯛꯅꯤꯡ ꯇꯌꯥꯡ ꯇꯁꯣꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯌꯥꯅꯩ ꯋꯥꯁꯨ ꯋꯥꯏ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯅꯥꯜꯂꯕ ꯀꯣꯏꯂꯥꯁ ꯂꯝꯕꯤꯗ ꯆꯦꯜꯂꯤ ꯖꯤꯔꯤ ꯖꯤꯔꯤ ꯑꯩꯈꯣꯏꯅ ꯇꯣꯡꯂꯤꯕ ꯖꯤꯞ ꯒꯥꯔꯤꯅ ꯊꯦꯛꯅ ꯈꯣꯏꯅ ꯉꯪꯗꯨꯅ ꯀꯥꯈꯠꯂꯤ ꯖꯤꯞꯇꯨꯅ꯫ ꯑꯉꯝꯕ ꯀꯥꯕꯒꯤ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ ꯃꯥꯜꯂꯦ ꯖꯤꯞꯇꯨꯅ ꯉꯪꯂꯤꯕꯗꯣ꯫ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯊꯧꯔꯛꯄꯅ ꯐꯅ ꯌꯥꯝꯅꯗꯤ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯤꯡꯗꯣ ꯎꯕꯗ ꯅꯤꯡꯁꯤꯡꯂꯛꯏ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯄꯥꯎꯔꯧ꯫ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯔꯕ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕ ꯆꯤꯡꯖꯥꯎ ꯄꯔꯦꯡ ꯃꯣꯡ ꯍꯥꯗ꯭ꯔꯤꯕ ꯂꯦꯡ ꯈꯣꯠꯄꯁꯨ ꯇꯧꯗꯦ ꯂꯦꯝꯈ꯭ꯔꯦ꯫ ꯃꯁꯤ ꯎꯕꯗꯒꯤ ꯄ꯭ꯔꯃꯥꯟ ꯇꯧꯅꯔꯝꯕ ꯑꯣꯏꯕ ꯇꯥꯏ꯫ ꯆꯤꯡ ꯂꯦꯝꯈ꯭ꯔꯦꯗ ꯐꯖꯈ꯭ꯔꯦꯗ ꯇꯞꯄꯤꯗ ꯍꯥꯏꯕ ꯑꯁꯦ꯫ ꯆꯠꯂꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯧꯔꯤ ꯂꯦꯞꯄ ꯂꯩꯇ ꯎꯔꯛꯈꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯆꯥ ꯀꯌꯥ ꯏꯔꯪ ꯂꯪ ꯆꯤꯡꯃꯥꯏꯗ ꯆꯦꯟꯊꯕ꯫ ꯇꯥꯔꯛꯈꯤ ꯎꯆꯦꯛ ꯃꯆꯥ ꯀꯌꯥꯅ ꯅꯨꯡꯁꯤꯅ ꯈꯣꯡꯕ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜꯗꯒꯤ ꯈꯣꯡꯁꯥꯜꯂꯛꯄ ꯍꯧꯕ ꯑꯗꯨꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯇꯥꯕ ꯑꯗꯥꯏꯗꯒꯤꯅꯤ꯫ ꯃꯇꯝꯗꯣ ꯇꯃꯦꯡꯂꯣꯡꯒꯤ ꯂꯝꯕꯤ ꯐꯠꯇ꯭ꯔꯤ ꯍꯧꯖꯤꯛꯀꯨꯝꯅ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯈꯥꯝꯂꯒ ꯄꯣꯊꯥꯏ ꯈꯣꯡ ꯑꯃꯒꯤ ꯃꯄꯥꯟꯗ꯫ ꯑꯩꯕꯨ ꯇꯃꯦꯡꯂꯣꯡꯗ ꯇꯨꯔ ꯆꯠꯂꯨꯁꯤ ꯊꯕꯛ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯤꯕ ꯑꯕꯨꯡꯕꯅ ꯍꯥꯏ꯫ ꯃꯐꯝꯁꯦ ꯇꯃꯦꯡꯂꯣꯡꯒ ꯊꯥꯔꯣꯟꯒ 2ꯒꯤ ꯂꯝꯈꯥꯏꯅꯤ꯫ ꯑꯋꯥꯡ ꯊꯪꯕ ꯇꯣꯔꯕꯥꯟꯗ ꯆꯠꯈ꯭ꯔꯤꯕ ꯂꯝꯕꯤꯁꯤꯅ ꯊꯥꯔꯣꯟ ꯇꯥꯕ ꯂꯝꯕꯤꯅꯤ꯫ ꯃꯥꯏꯜ 5 ꯆꯠꯂꯒ ꯊꯥꯔꯣꯟ ꯁꯨꯔꯨꯡ ꯂꯩ꯫ ꯃꯈꯥꯔꯣꯝꯒꯤ ꯂꯝꯕꯤ ꯈꯔ ꯄꯥꯛꯄꯁꯤꯅ ꯇꯃꯦꯡꯂꯣꯡ ꯌꯧꯕ ꯂꯝꯕꯤꯅꯤ꯫ ꯁꯨꯔꯨꯡ ꯄꯜꯂꯛꯄ ꯑꯗꯨꯗ ꯑꯩꯅ ꯈꯪꯅꯤꯡꯈꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯨꯔꯨꯡ ꯑꯣꯏꯔꯝꯒꯗꯕ꯫ ꯐꯨꯡꯒꯥꯋꯥꯔꯤꯒꯤ ꯚꯥꯞꯅ ꯁꯥꯕ ꯁꯨꯔꯨꯡ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯉꯩ ꯆꯤꯔꯥꯄꯨꯟꯖꯤꯗ ꯆꯪꯂꯨꯕ ꯁꯨꯔꯨꯡ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯤꯗ꯭ꯔꯥ꯫ ꯑꯩꯅ ꯍꯪꯉꯤ ꯑꯕꯨꯡꯕ ꯅꯪꯅ ꯊꯥꯔꯣꯟꯗ ꯁꯨꯔꯨꯡ ꯂꯩ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯌꯥꯝ ꯆꯥꯎꯕꯒꯦꯅꯦ꯫ ꯃꯤ ꯆꯪꯕ ꯆꯟꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯂꯝꯍꯨꯏꯒꯤ ꯃꯀꯣꯜꯒꯨꯝꯕ ꯑꯣꯏꯕ ꯖꯥꯠꯂꯕ꯫ ꯑꯕꯨꯡꯕꯅ ꯈꯨꯝꯂꯛꯈꯤ ꯑꯣꯖꯥꯅꯤ ꯍꯥꯏꯕ ꯃꯤꯡꯒꯧ ꯑꯁꯤ ꯑꯌꯥꯝꯕꯅ ꯆꯤꯡꯃꯤꯁꯤꯡꯅ ꯑꯣꯖꯥ ꯅꯨꯄꯤꯗ ꯁꯤꯖꯤꯟꯅꯕ ꯃꯤꯡꯒꯧꯅꯤ꯫ ꯑꯣꯖꯥꯅꯤ ꯍꯥꯏꯐꯦꯠ ꯆꯥꯎ ꯃꯥꯜꯂꯦ ꯑꯩꯕꯨꯗꯤ ꯆꯪꯂꯨꯗ꯭ꯔꯤ ꯃꯤꯅ ꯍꯥꯏꯕꯗꯒꯤ ꯇꯥꯕꯅꯦ꯫ ꯁꯨꯔꯨꯡꯗꯨꯗ ꯅꯨꯡ ꯃꯃꯜ ꯌꯥꯝꯕꯀꯁꯨ ꯐꯪꯕ ꯃꯥꯜꯂꯦ꯫ ꯌꯥꯝꯅ ꯁꯥꯡꯅ ꯆꯪꯉꯦꯁꯨ ꯍꯥꯏ ꯑꯗꯨꯒ ꯁꯦꯛꯄꯤ ꯑꯉꯧꯕꯁꯨ ꯌꯥꯝꯅ ꯂꯩ ꯍꯥꯏꯅꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯆꯠꯂꯤ ꯇꯃꯦꯡꯂꯣꯡ ꯄꯥꯡꯂꯤ꯫ ꯊꯥꯔꯣꯟ ꯂꯝꯈꯥꯏꯗꯒꯤ ꯃꯥꯏꯜ 3-4 ꯆꯪꯁꯤꯜꯂꯒꯗꯤ ꯂꯝꯕꯤꯗꯣ ꯌꯥꯝꯅ ꯈꯨꯏ꯫ ꯃꯄꯥꯟꯗꯨꯁꯨ ꯑꯉꯛꯄ ꯐꯪꯅ ꯉꯝꯃꯤ꯫ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕ ꯄꯤꯌꯣꯟ ꯑꯃꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯈꯥ ꯂꯣꯈꯥꯗ ꯌꯦꯡꯊꯔꯨꯕ ꯃꯥꯜꯂꯦ꯫ ꯏꯁ ꯍꯥꯏꯔꯒ ꯃꯃꯤꯠ ꯃꯃꯥꯏ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯤ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯤꯕꯅꯣ ꯍꯪꯕꯗ ꯃꯥꯅ ꯈꯨꯝꯂꯛꯈꯤ ꯎꯗ꯭ꯔꯕꯗꯤ ꯈꯔ ꯐꯩ ꯉꯝꯈ꯭ꯔꯦ ꯐꯛꯂꯥꯡꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯁꯤꯗ ꯑꯣꯟꯊꯔꯕꯗꯤ ꯁꯔꯨꯛ ꯄꯨꯝꯅꯃꯛ ꯕꯤꯁꯣꯟ ꯇꯥꯒꯅꯤ ꯎꯗꯅꯕ ꯃꯥꯏ ꯃꯤꯠ ꯈꯨꯝꯖꯤꯜꯂꯤꯕꯁꯤꯅꯤ꯫ ꯑꯕꯨꯡꯕꯅ ꯍꯥꯏ ꯃꯁꯤꯒꯤ ꯂꯣꯛꯃꯥꯏ ꯑꯁꯤꯗꯅꯦ ꯂꯝꯕꯤ ꯀꯛꯄꯗ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯃꯤ 8 ꯄꯨꯂꯞ ꯅꯟꯗꯨꯅ ꯂꯣꯈꯥꯗ ꯁꯤꯈꯤ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯗꯒꯤ ꯃꯐꯝꯁꯦ 8 ꯂꯣꯛ ꯀꯧꯈꯤꯕꯅꯦ꯫ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯅ ꯑꯕꯨꯡꯕꯒꯤ ꯃꯆꯤꯟ ꯃꯦꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯝꯃꯅꯨ ꯀꯤꯕꯅ ꯍꯛꯆꯥꯡꯁꯦ ꯆꯦꯡ ꯈꯩꯕꯒꯨꯝ ꯅꯤꯛꯂꯦ ꯇꯝꯃꯅꯨꯀꯣ
ता अबुंग अशुमना लाकपना नुमिदांग वाई ममली ममलीबा अदवाइदा अखोई तमेंगलोंग यौरे अबुंग बना हंगी ओजानी कदाइदा थुंगसिगे वीडियो साहेबनाबुदी आईबीदा लैनबा सोइदना सिलमलगनी अदुदा आईदी अखोइदा थुंगहनिंख्रेदा अइना कुमी अइसु नंगिदा लैबा पामे वीडियोदा पाव होदोकलमसे अदुगा नखोइदा लैरोसे असुमना अखोइ अबुंबगा मयुमदा थुंगले निंगथम थानी नुंसित मरक्ता लमसांग लाकपगी इंगबना अखोइ पुमनमक मै टिकनिंगलमी अबुंबना इमुंग चंगनसी हाइदुना चंगले युमदो चाव सांगी चावरा चावरबा युमलिबा मखोंसिंदु उबदा इमुंगदो हाइफेट निंगबा माली युमदुगी मनिंग इथंग थंगबदा मैजाव अमा हौरमी मै चाकलिबा मैथानसिंदो इम्फालगी मैफु तरारोम हाप ओकनी मैनाक्तुदा फमलंबी हनुबी अहल अमा फाल अमदा लाकलिबा अखोइ पुमनमकिसु मैनाक्ता फाल अमम थाई अखोइबु फमु हाइदुना अबुंबना होइलांग लांगी मथनता लांगबना इनिन निल्ली चावख्रबा युमजावदो अखोइना चाना थकनबा थोंग थाकनबा तुमना हिपनबा सिली लांगली हाना लैरमलिबा मिसिंगदो मथौ ओमम पीदुना चाक थोंगनबा सिलमलगा मासु अखोइ मयामदुगी मनाक्ता फान अमा थादुना फम्मी अबुंबना अहल अदुदा मखोइगी मरोलना करी करीनो खरा हाइखी अहल अदुनासु खुमलखी मरो खंगदबनिना अखोइ तुमिना येंगदुना लै अदुदगी अबुंबना हाय ओजानी अखोइगी अबोकना ओजानीबु महाकी मनाक्ता फमु हाइदुना हाइरिये अइसु हौगोतुना फाल अदो पाइदुना अहल अदुगे मनाक्ता चंगदुना फमी अहल अदुना मचिंदा करी करीनो मुरुम मुरुम सोली आइगी कोक्तसु नानबी अबुंबना हाइरई ओजानी अबोकना हाइरिसे अबोकना पोकपा मचानुपी अखोइगी इने अमा सीख्रे कुइरे इनेदुगी मसक्का ओजानीगी मसक्का चप मानै अबोकना ओजानीबु उबदा सीख्रबा अबोकी मचानुपीदो हलक्लबनी हाइना खल्ले यामना नुंसी इंसांग हाउना थोंदुना पिजौ हाइरिबने अबोकना असुमना वरी साना साना मै टिकली इकोइ कोइना फमी अहल अदुना आइगी खुद पाइदुना येंगी सिटपी नानबी मागी खुइरबा माइथोंदो येंलगा आइगी लैखिद्रबी इमादो निंसिंगलाई ममा अमना मचादा नुसीबगी प्रेमदुनी आइना नुमितुदा अहल अदुदगी फंगजखिबदो अहानबददी खंगलमदे इमुंगदो खुलाकपगी इमुंगनी अहलदुना लैखिद्रबा खुलाकपगी नुपीनी अबुंबना मशुनुपा खुलाकपीदो फना लैसिले सही मौद्रामुकी लेंगा ओइरंबा याय मशुनुपानदी अबोकी सही तंगदांगबा खंगदे चाक थोंबा लोइरे सिल्ले लीगी फान अनि अहुमदा चाक एनसांग थमले चाक चारसी हाइदुना अखोइ फाल अममम थारगा लिफान मनाक्ता फमले अबुंबना आइगा थंगना फमे मान हाइरई ओजानी अखोइगी सिदी चिंगी लम ओइबना लंबी थोंग फत्तबनिको हाउबा करीमता फंगदेने चाबुबु यागद्रा खंगदे आइना हंगी अबोखोइगिदी मखोइदी ngसाइना नुमि ताद्रिङैदा चारमनी हौजिकती अबोक अदो फमुंगदा चंख्रबने पियोन अमुना अमुक हाइरई हंगाम चंपुत उबदा अस चंपुचिदी पाम्बीनिना आइना कुमी हंगामदी अदुम हाइना चागदबने अदुना चिंजाकी मगुन मंगहंदना चाबगी अचुंब नियमने अखोइ तमगी मैतैसिंगना कुपना सोइदुना कुपना मंदुना चामथोकलगा थोंग थाकलिबसे मितौ तंबदगी सोइरबने लालबने विटामिन लोइना मांगहनख्रगा चाबदी खानबा लैत्रबने खंगैदना अमु अबुंबना हकुम अमा आई हैदराबाद ट्रेनिंग चलुबदो चाबा थकबा थोंबा थाकपगी सिंदम लौबा अदुबु
ꯑꯗꯨꯗ ꯇꯝꯂꯛꯄꯗ ꯑꯩꯈꯣꯏꯒꯤꯗꯤ ꯏꯄꯥ ꯏꯄꯨꯅ ꯑꯍꯜ ꯂꯃꯟꯅ ꯊꯥꯏꯅꯗꯒꯤ ꯁꯤꯖꯤꯟꯅꯔꯝꯂꯕ ꯆꯠꯅꯔꯝꯂꯕ ꯉꯥꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯅꯧꯕ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦꯗ꯫ ꯅꯣꯡ ꯉꯥꯜꯂꯦ, ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯂꯦ꯫ ꯆꯥꯛ ꯆꯥꯔꯦ, ꯇꯣꯛꯂꯦ꯫ ꯇꯣꯛꯂꯒ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯎꯅꯔꯦ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ꯫ ꯑꯋꯥꯠ ꯑꯄꯥ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯈꯟꯅ ꯅꯩꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯝ ꯌꯦꯡꯉꯨꯁꯤ ꯀꯣꯏꯔꯨꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯆꯠꯂꯤ꯫ ꯇꯥꯃꯦꯡꯂꯣꯡ ꯈꯨꯟꯖꯥꯎꯗꯨꯒꯤ ꯅꯣꯡꯆꯨꯞ ꯄꯥꯡꯕꯗꯅꯤ ꯑꯩꯈꯣꯏꯅ ꯆꯠꯄꯗꯣ꯫ ꯑꯕꯨꯡꯕꯅ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯉꯤ꯫ ꯈꯔ ꯆꯠꯂꯒ ꯆꯤꯡꯃꯥꯏ ꯍꯥꯏꯊꯔꯦ꯫ ꯐꯖꯈ꯭ꯔꯦꯗ ꯂꯝꯗꯝꯗꯣ꯫ ꯄꯥꯃꯦꯜ ꯎꯄꯥꯜꯁꯤꯡꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯡꯕ ꯈꯣꯠꯄ ꯍꯥꯏ ꯍꯨꯝꯕ ꯇꯧꯕꯗꯣ ꯅꯣꯂꯨꯛꯅ ꯇꯔꯥꯝ ꯇꯔꯥꯝ ꯑꯩꯈꯣꯏꯕꯨ ꯑꯣꯛꯂꯤꯕꯣꯏ ꯈꯜꯂꯨꯏ꯫ ꯍꯧꯔꯤꯕ ꯄꯥꯃꯦꯜꯁꯤꯡꯗꯨ ꯎꯕꯗ ꯀꯨꯝꯊꯐꯝ ꯊꯥꯛ ꯐꯖꯅ ꯂꯩ꯫ ꯂꯣꯛꯃꯥꯏꯗꯨꯅ ꯍꯜꯂꯤꯉꯩ ꯐꯖꯔꯝꯒꯗꯕꯗꯣ ꯀꯌꯥꯗ ꯐꯖꯔꯝꯒꯗꯕ꯫ ꯐꯖꯔꯤ ꯍꯧꯖꯤꯛꯁꯨ, ꯃꯜꯂꯕꯁꯨ ꯃꯟꯅ, ꯂꯤꯔꯕꯁꯨ ꯂꯤꯅ꯫ ꯂꯣꯛꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯉꯝꯃꯤ, ꯆꯥꯎꯏ, ꯄꯥꯛꯏ꯫ ꯂꯣꯛꯃꯥꯏꯗꯣ ꯊꯟꯅ ꯍꯧꯔꯤ ꯅꯣꯡꯒꯥꯡꯍꯩ ꯄꯥꯝꯕꯤ ꯉꯥꯛꯇ꯫ ꯑꯇꯩ ꯑꯇꯣꯞꯄ ꯎꯄꯥꯜꯗꯤ ꯍꯧꯗꯦ꯫ ꯂꯥꯡꯇꯛꯅꯔꯕ ꯄꯨꯛꯅꯤꯡꯅ, ꯈꯪꯅꯤꯡꯂꯕ ꯊꯃꯣꯏꯅ ꯍꯪꯖꯈꯤ, ꯑꯁꯨꯛ ꯌꯥꯝꯕ ꯅꯣꯡꯒꯥꯡꯍꯩ ꯄꯥꯝꯕꯤ ꯉꯥꯛꯇ ꯀꯅꯥꯅ ꯀꯔꯝ ꯇꯧꯅ ꯊꯥꯔꯝꯂꯤꯕ? ꯂꯣꯛꯃꯥꯏꯗꯣ ꯇꯝꯊꯈ꯭ꯔꯤ ꯑꯥ ꯃꯈꯥ ꯌꯧꯅ, ꯕꯔꯥꯛ ꯈꯣꯡꯕꯥꯟ ꯌꯧꯅ꯫ ꯑꯕꯨꯡꯕꯅ ꯍꯥꯏ, ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥ ꯃꯌꯥꯝ ꯍꯧꯗꯨꯅ ꯕꯔꯥꯛ ꯇꯨꯔꯦꯜꯗ ꯏꯔꯨꯖꯕ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯅ ꯃꯈꯥ ꯗꯨꯀꯥꯟꯒꯤ ꯂꯝꯐꯦꯜꯒꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯃꯃꯥꯡꯗ ꯆꯠꯅꯔꯦ꯫ ꯖꯨꯛ ꯑꯃ ꯑꯣꯏꯅꯔꯦ ꯑꯣꯖꯥꯅꯤ꯫ ꯂꯝ ꯑꯅꯤꯔꯣꯝ ꯁꯥꯡꯕ, ꯈꯨꯗꯣꯞ 11, 12 ꯔꯣꯝ ꯄꯥꯛꯄ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯈꯤꯜꯂꯤ ꯅꯨꯡꯒꯤ ꯆꯐꯨꯒꯨꯝꯕ ꯑꯃ꯫ ꯃꯑꯣꯡꯗꯣ ꯆꯥꯒꯤ ꯇꯦꯡꯀꯣꯠꯀꯤ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯆꯤꯗꯥꯏ ꯑꯃꯗꯅ ꯅꯨꯡꯄꯥꯛꯇꯨꯒꯤ ꯃꯈꯨꯜ ꯑꯔꯥꯎꯕ ꯑꯃꯁꯨ ꯍꯨꯠꯂꯤ꯫ ꯃꯗꯣ ꯕꯔꯥꯛꯇ ꯏꯔꯨꯖꯕ ꯆꯠꯀꯗꯧꯔꯤꯕ ꯄꯥꯈꯪ ꯂꯩꯁꯥ ꯃꯌꯥꯝꯒꯤ ꯆꯤꯡꯍꯤ ꯂꯨꯐꯝꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯏꯔꯨꯕ ꯂꯣꯏꯔꯗꯨꯅ ꯀꯥꯈꯠꯂꯛꯄꯗ ꯄꯣꯊꯥꯐꯝꯅꯤ ꯍꯥꯏꯗꯨꯅ ꯆꯥꯡ ꯃꯥꯟꯅꯈ꯭ꯔꯕ ꯅꯨꯡꯄꯥꯛ ꯄꯔꯦꯡ ꯀꯣꯏꯅ ꯊꯥꯔꯤ꯫ ꯃꯌꯥꯏꯗꯨꯒꯤ ꯃꯈꯣꯡꯗ ꯅꯨꯡꯄꯥꯛ ꯑꯃꯁꯨ ꯊꯥꯔꯤ꯫ ꯁꯤꯡꯍꯥꯁꯟ ꯃꯥꯟꯅ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ꯫ ꯕꯤꯆꯥꯔ ꯇꯧꯐꯝ, ꯃꯤꯇꯤꯡ ꯇꯧꯐꯝꯒ ꯃꯥꯜꯂꯤ꯫ ꯃꯐꯝꯗꯣ ꯁꯚꯥꯄꯇꯤꯒꯤ ꯐꯝꯐꯝ ꯀꯥꯁꯨ ꯃꯥꯜꯂꯤ꯫ ꯕꯤꯁ꯭ꯋꯥ ꯀꯕꯤ ꯔꯕꯤꯟꯗ꯭ꯔꯅꯥꯊꯀꯤ ꯕꯤꯁ꯭ꯋꯥꯕꯔꯇꯤ ꯁꯥꯟꯇꯤꯅꯤꯀꯦꯇꯟꯅ ꯐꯖꯕ ꯍꯦꯟꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯃꯌꯥꯏ ꯍꯥꯡꯂꯤꯕꯗꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯐꯝ ꯖꯒꯣꯏ ꯁꯥꯐꯝꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯕꯔꯥꯛ ꯈꯣꯡꯅꯨꯡꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯔꯨꯕꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯑꯋꯥꯕ ꯄꯣꯊꯥꯐꯝꯅꯤꯁꯨ ꯍꯥꯏ꯫ ꯅꯣꯡꯒꯥꯡ ꯍꯩꯀꯣꯜꯗꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯃꯍꯧꯁꯥꯗꯒꯤ ꯑꯣꯏꯕ ꯐꯖꯕꯇꯅ ꯂꯩꯇꯦꯡꯕ ꯂꯝꯗꯝꯅꯤ꯫ ꯃꯍꯧꯁꯥꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯊꯣꯜꯂꯤꯕ ꯃꯍꯧꯁꯥꯒꯤ ꯃꯃꯣꯝ ꯅꯣꯡꯒꯥꯡ ꯍꯩꯀꯣꯜꯅꯤ꯫ ꯈꯨꯡꯒꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯆꯤꯡꯅꯨꯡꯒꯤ ꯀꯜꯂꯛꯇꯕ ꯉꯝꯗꯦ꯫ ꯃꯍꯧꯁꯥꯒꯤ ꯑꯁꯦꯡꯕ ꯐꯖꯕ ꯎꯖꯕ ꯑꯍꯥꯟꯕꯅꯤ ꯄꯨꯟꯁꯤꯗ, ꯑꯔꯣꯏꯕꯁꯨ ꯑꯣꯏꯕ ꯌꯥꯏ꯫ ꯈꯜꯂꯨꯔꯕꯗ ꯅꯨꯡꯁꯥ ꯁꯣꯔ ꯃꯄꯤ ꯑꯃꯗꯤ ꯍꯣꯟꯈꯤ꯫ ꯑꯕꯨꯡꯕꯅ ꯍꯥꯏꯔꯛꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩꯗꯨꯗ, ꯍꯩꯄꯥꯟꯊꯥ ꯑꯣꯏꯔꯕꯗꯤ ꯅꯣꯡꯒꯥꯡꯍꯩꯁꯦ ꯄꯦꯟꯅ ꯆꯥꯒꯗꯕꯅꯤꯀꯣ ꯑꯣꯖꯥꯅꯤ, ꯃꯇꯝ ꯅꯠꯇꯕꯅꯤꯅ ꯆꯥꯗ꯭ꯔꯦꯗꯣ ꯍꯥꯏꯔꯒ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗ ꯍꯪꯒꯠꯅ ꯌꯦꯡꯉꯤ, ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯎꯄꯥꯜꯁꯤꯡꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯍꯩꯄꯥꯜ ꯑꯃꯗ ꯇꯥꯞ ꯇꯥꯞ ꯀꯣꯟꯗꯨꯅ ꯀꯥꯈꯠꯈꯤ꯫ ꯑꯗꯨꯒ ꯍꯦꯛꯂꯛꯏ ꯄꯥꯜꯂꯝꯕ ꯍꯩꯔꯣꯜ 3ꯈꯛ ꯃꯅꯥ ꯃꯈꯣꯛꯀ ꯂꯣꯏꯅꯅ꯫ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯩ꯫ ꯉꯥꯡꯁꯨ ꯉꯥꯛꯁꯪ ꯉꯥꯡꯉꯤ꯫ ꯑꯁꯪꯕ ꯃꯅꯥ 3-4ꯅ ꯌꯣꯝꯃꯤ꯫ ꯑꯕꯨꯡꯕꯅ ꯍꯥꯏ, ꯑꯣꯖꯥꯅꯤ, ꯍꯩꯔꯣꯜꯅꯤꯅ ꯃꯁꯛ ꯊꯤꯔꯕꯁꯨ ꯍꯥꯎꯔꯝꯒꯅꯤ, ꯌꯥꯝꯅ ꯊꯨꯝꯃꯝꯅꯤ, ꯃꯍꯥꯎ ꯌꯦꯡꯉꯨꯅꯦ, ꯆꯥꯎꯅꯦ꯫ ꯍꯩꯗꯣ ꯑꯩꯃꯛꯇꯤ ꯆꯥꯅꯤꯡꯗꯕꯅꯤ, ꯌꯦꯡꯅꯅꯕ ꯌꯨꯝꯗ ꯄꯨꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯕꯨꯡꯕꯅ ꯆꯥꯎ ꯌꯦꯡꯉꯨ ꯍꯥꯏꯃꯟꯕꯗꯒꯤ ꯑꯅꯤꯗꯤ ꯆꯥꯊꯣꯛꯂꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯉꯥꯡꯕ ꯑꯗꯨꯃꯗꯤ ꯑꯩꯒꯤ ꯕꯦꯛꯇ ꯎꯅꯥ ꯑꯁꯪꯕ ꯑꯄꯥꯛꯄ ꯑꯃꯅ ꯌꯣꯝꯂꯒ ꯍꯥꯞꯆꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯜꯂꯛꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯨꯡꯐꯝ ꯌꯧꯔꯦ꯫ ꯏꯃꯥ ꯈꯨꯂꯥꯛꯄꯤꯗꯣ
ꯐꯝꯗꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯄ꯭ꯂꯦꯠ ꯑꯉꯧꯕ ꯑꯃ ꯂꯩ꯫ ꯃꯈꯨꯠꯅ ꯊꯥꯡ ꯃꯆꯥ ꯑꯃꯁꯨ ꯄꯥꯏ꯫ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕ 4-5ꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯃꯅꯥꯛꯇꯨꯗ ꯂꯩꯕ ꯎꯏ꯫ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯜꯂꯛꯄ ꯎꯕꯗꯒꯤ ꯈꯨꯂꯥꯛꯄꯤ ꯏꯃꯥꯗꯣ ꯑꯋꯥꯊꯕꯤ ꯈꯣꯛꯄ ꯍꯧꯏ꯫ ꯑꯋꯥꯊꯕꯤꯗꯣ ꯈꯣꯛꯂꯝꯗꯥꯏꯗ ꯃꯈꯨꯠ ꯑꯅꯤꯗꯣ ꯍꯧꯔꯤꯕ ꯃꯩꯖꯥꯎꯗꯨꯗ ꯑꯣꯟꯅ ꯑꯣꯟꯅ ꯃꯨꯟꯅ ꯌꯥꯏ꯫ ꯄ꯭ꯂꯦꯠ ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯒꯁꯨ ꯃꯩꯗꯨꯗ ꯃꯈꯨꯠ ꯌꯥꯏꯕꯒꯨꯝ ꯌꯥꯏ꯫ ꯑꯗꯨꯗꯒꯤ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕꯗꯣ ꯈꯣꯛꯏ, ꯀꯛꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ, ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯨꯟꯕ ꯐꯖꯕ ꯑꯋꯥꯊꯕꯤ ꯑꯃꯗꯤ ꯁꯣꯛꯇꯦ, ꯊꯝꯃꯤ꯫ ꯑꯩꯅ ꯈꯜꯂꯤ, ꯈꯨꯂꯥꯛꯄꯤ ꯏꯃꯥꯅ ꯐꯖꯕꯁꯤꯅ ꯈꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯌꯦꯟꯅ ꯑꯕꯨꯡꯕꯅ ꯍꯥꯏ, "ꯑꯣꯖꯥꯅꯤ, ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯆꯠꯊꯣꯛꯇꯨꯅ ꯆꯠꯄꯅꯤꯅ ꯋꯥꯔꯝꯃꯅꯤ, ꯄꯤꯖꯅꯤꯡ ꯇꯧꯕꯅꯦ꯫ ꯑꯩꯈꯣꯏ ꯆꯤꯡꯃꯤꯒꯤꯗꯤ ꯑꯊꯨꯝ ꯑꯍꯥꯎ ꯂꯩꯖꯗꯦ, ꯁꯤꯒꯨꯝꯕꯁꯤ ꯅꯠꯇꯅ" ꯍꯥꯏꯔꯤꯕꯅꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯕꯨꯡꯕꯅ "ꯖꯒꯣꯏ ꯌꯦꯡꯉꯨꯁꯤ, ꯈꯨꯜꯅ ꯑꯣꯖꯥꯒꯤꯗꯃꯛ ꯖꯒꯣꯏ ꯑꯃ ꯁꯤꯜꯂꯤ" ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯝꯍꯥꯡ ꯑꯃꯗ ꯆꯠꯂꯤ꯫ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯗꯨꯗꯤ ꯑꯉꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕꯗꯗꯤ ꯎ ꯋꯥ, ꯆꯤꯡ ꯉꯥꯛꯇ ꯎꯏ꯫ ꯀꯗꯥꯏꯗꯒꯤ ꯃꯤꯌꯥꯝꯅꯣ ꯉꯛꯈꯤ꯫ ꯊꯥꯎꯃꯩ ꯊꯥꯍꯟꯗꯦ, ꯃꯩꯖꯥꯎ ꯑꯃ ꯍꯧꯔꯤꯕꯗꯨꯇꯅꯤ꯫ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯃꯐꯝꯗꯣ ꯃꯩꯖꯥꯎꯗꯨꯒꯤ ꯃꯉꯥꯜꯅ ꯅꯨꯡꯊꯤꯜꯒ ꯆꯞ ꯃꯥꯟꯅꯩ꯫ ꯖꯒꯣꯏ ꯍꯧꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯍꯦꯛ ꯊꯨꯡꯕꯒ ꯃꯈꯣꯏ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯦ꯫ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ 89ꯅꯤ ꯖꯒꯣꯏ ꯁꯥꯗꯧꯔꯤꯕꯗꯣ꯫ ꯃꯈꯣꯏꯅ ꯃꯩꯖꯥꯎꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄꯔꯦꯡ ꯂꯦꯡꯏ꯫ ꯄꯥꯛꯈ꯭ꯔꯕ ꯂꯝꯄꯥꯛꯇꯣ ꯄꯨꯡꯊꯟ ꯊꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯄꯔꯦꯡ ꯂꯦꯡꯏ꯫ ꯄꯥꯛꯈ꯭ꯔꯕ ꯂꯝꯄꯥꯛꯇꯣ ꯄꯨꯡꯊꯟ ꯊꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯁ꯭ꯇꯦꯖꯇ ꯃꯤ 5-10ꯅ ꯁꯥꯕ ꯖꯒꯣꯏꯗꯨꯒꯗꯤ ꯈꯦꯠꯅꯈ꯭ꯔꯦ꯫ ꯐꯤꯖꯦꯠꯅ ꯂꯁꯤꯡ ꯑꯉꯥꯡꯕꯅ ꯁꯥꯕ ꯐꯤ ꯉꯥꯛꯇ ꯁꯦꯠꯂꯤ꯫ ꯖꯒꯣꯏꯗꯣ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ꯫ ꯖꯨꯝ ꯖꯨꯝ, ꯖꯝ ꯖꯝ, ꯄꯨꯡꯊꯟ ꯊꯜ꯫ ꯈꯟꯈꯤ, ꯁꯤꯅꯤꯗꯅ ꯆꯤꯡꯒꯤ ꯐꯖꯕ, ꯈꯨꯡꯒꯪꯒꯤ ꯁꯨꯝꯍꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛ ꯎꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯁ꯭ꯋꯔꯒꯗꯒꯤꯁꯨ ꯍꯦꯜꯂꯝꯕ ꯇꯥꯏ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯐꯥꯅꯨꯡꯅꯆꯤꯡꯕ ꯌꯣꯝꯕ ꯂꯣꯏꯔꯦ꯫ ꯃꯔꯛꯇꯨꯗ ꯈꯨꯂꯥꯛꯄꯤ ꯏꯃꯥꯅ ꯆꯥꯎꯔꯕ ꯗꯥꯕꯨ ꯍꯥꯏꯕꯗꯤ ꯐꯤ ꯐꯤꯔꯣꯜ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯅ ꯍꯥꯞꯂꯒ ꯊꯝꯕ ꯌꯥꯕ ꯑꯆꯧꯕ ꯇꯔꯪꯒꯨꯝꯂꯕ ꯑꯃꯅꯤ꯫ ꯗꯥꯕꯨ ꯑꯃ ꯆꯤꯡꯕꯣꯏ ꯊꯥꯡꯕꯣꯏ ꯇꯧꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯗꯥꯕꯨꯗꯨꯗ ꯌꯥꯎꯔꯝꯕ ꯐꯤ ꯃꯈꯩ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯤꯡꯊꯣꯛꯇꯨꯅ ꯑꯩꯕꯨ ꯌꯦꯡꯍꯜꯂꯤ꯫ ꯏꯃꯥ ꯈꯨꯂꯥꯛꯄꯤꯒꯤ ꯂꯨꯍꯣꯡꯕꯗ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯈꯨꯗꯣꯜ ꯇꯝꯂꯛꯄꯅꯤ꯫ ꯃꯆꯥꯒꯤꯗꯃꯛ ꯅꯨꯡꯁꯤꯗꯨꯅ ꯎꯠꯂꯛꯄꯅꯤ꯫ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯏꯃꯥ ꯈꯨꯂꯥꯛꯄꯤꯅ ꯊꯝꯖꯤꯜꯂꯤꯕꯅꯤ ꯍꯥꯏ꯫ ꯂꯁꯤꯡ ꯑꯉꯥꯡꯕꯅ ꯁꯥꯕ ꯐꯤ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯁꯤꯡ ꯑꯉꯥꯡꯕ ꯐꯪꯗꯗꯨꯅ ꯀꯅꯥꯃꯠꯇꯅ ꯑꯁꯤꯒꯨꯝꯕ ꯐꯤ ꯁꯥꯅꯗ꯭ꯔꯦꯁꯨ ꯍꯥꯏ꯫ ꯐꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯁꯥꯕ ꯀꯌꯥ ꯀꯨꯏꯗ꯭ꯔꯤꯕ ꯐꯤꯗꯤ マリ, ꯌꯥꯝꯅ ꯍꯜꯂꯤ꯫ ꯏꯃꯥ ꯈꯨꯂꯥꯛꯄꯤꯅ ꯐꯤ ꯑꯗꯣ ꯇꯤꯡꯊꯣꯛꯂꯒ ꯑꯩꯒꯤ ꯅꯥꯡꯒꯟꯗ ꯀꯨꯞꯄꯤ꯫ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯐꯤ ꯑꯗꯣ ꯑꯩꯅ ꯃꯑꯣꯡ ꯇꯥꯅ ꯏꯟꯁꯤꯜꯂꯤ꯫ ꯏꯃꯥ ꯈꯨꯂꯥꯛꯄꯤꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯆꯦꯞꯊ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤ꯫ ꯑꯕꯨꯡꯕꯅ ꯑꯥꯔꯊ꯭ꯔ ꯍꯟꯗꯣꯔꯛꯏ ꯏꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯗꯣ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯐꯤꯗꯨ ꯏꯜꯂꯒꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯜꯂꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏ꯫ ꯐꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤ꯫ ꯈꯨꯂꯥꯛꯄꯤ ꯏꯃꯥꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏ꯫ ꯃꯈꯨꯠ ꯅꯥꯝꯃꯅ ꯉꯔꯥꯡꯒꯤ ꯈꯣꯛꯈꯤꯗꯕ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕ ꯑꯆꯧꯕꯗꯣ ꯀꯣꯜꯂꯤ꯫ ꯑꯗꯨꯒ ꯌꯣꯡꯆꯥꯛꯇꯨꯒ ꯑꯋꯥꯊꯕꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯤ꯫ ꯑꯩꯅ ꯀꯣꯛꯁꯦ ꯈꯔ ꯅꯣꯟꯊꯔꯞ ꯇꯧꯔꯒ ꯂꯧꯏ꯫ ꯌꯣꯡꯆꯥꯛ ꯑꯋꯥꯊꯕꯤꯗꯨꯒ ꯈꯨꯂꯥꯛꯄꯤ ꯏꯃꯥꯒꯤ ꯈꯨꯠꯇꯒꯤ ꯑꯩꯒꯤ ꯀꯣꯛꯇ ꯅꯥꯟꯕꯤ ꯅꯨꯡꯁꯤꯅ ꯃꯆꯥ ꯑꯃꯅ
ꯃꯃꯥꯗꯒꯤ ꯐꯪꯕ ꯅꯨꯡꯁꯤꯕꯗꯨꯅꯤ ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯪꯖꯈꯤꯕ ꯅꯨꯡꯁꯤꯕꯗꯣ꯫ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯦꯒ ꯑꯗꯣ ꯏꯃꯥ ꯈꯨꯂꯥꯛꯄꯤꯅ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯕꯦꯒ ꯍꯥꯡꯗꯣꯛꯏ꯫ ꯃꯥꯅ ꯑꯩꯒꯤ ꯂꯨꯅ ꯍꯥꯞꯂꯤꯕ ꯅꯣꯡꯒꯥꯡꯍꯩ ꯃꯌꯣꯝ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯅꯣꯡꯒꯥꯡꯍꯩꯗꯣ ꯂꯧꯊꯣꯛꯂꯒ ꯑꯩꯒꯤ ꯅꯥꯞꯄꯗ ꯊꯦꯠꯄꯤ꯫ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯕꯒꯨꯝꯁꯨ ꯇꯧꯏ꯫ ꯑꯕꯨꯡꯕꯅ ꯍꯥꯊꯔ ꯍꯟꯗꯣꯔꯛꯏ꯫ ꯅꯣꯡꯒꯥꯡꯍꯩꯅ ꯂꯩꯔꯤꯃꯈꯩ ꯏꯃꯥ ꯈꯨꯂꯥꯛꯄꯤ ꯍꯤꯡꯂꯤ, ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥ ꯈꯨꯂꯥꯛꯄꯤ ꯁꯤꯈ꯭ꯔꯦ꯫ ꯇꯥꯏꯕꯪꯄꯥꯟꯗ ꯏꯃꯥ ꯈꯨꯂꯥꯛꯄꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯀꯣ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯠ ꯏꯔꯥ ꯆꯦꯜꯂꯤ, ꯈꯨꯂꯥꯛꯄꯤ ꯏꯃꯥꯒꯤꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯄꯤ ꯇꯩꯊꯣꯛꯏ꯫ ꯑꯩꯁꯨ ꯈꯨꯂꯥꯛꯄꯤ ꯏꯃꯥꯁꯨ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯈꯨꯂꯥꯛꯄꯤ ꯏꯃꯥꯗꯣ ꯃꯄꯤ ꯇꯩꯊꯣꯛꯅ ꯑꯩꯕꯨ ꯌꯦꯡꯗꯨꯅ, ꯑꯩꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ꯫ ꯑꯩꯁꯨ ꯌꯦꯡꯅ ꯄꯤ ꯇꯩꯊꯣꯛꯏ ꯖꯤꯞ ꯒꯥꯔꯤ ꯃꯅꯨꯡꯗ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯛꯂꯝꯂꯦ ꯇꯃꯦꯡꯂꯣꯡ ꯂꯩꯍꯧꯔꯦ ꯅꯣꯡꯒꯥꯡ ꯍꯩꯀꯣꯜ, ꯂꯩꯍꯧꯔꯦ ꯈꯨꯂꯥꯛꯄꯤ ꯏꯃꯥ꯫ ꯅꯣꯡꯒꯥꯡ ꯍꯩꯀꯣꯜꯗꯨꯗꯒꯤ ꯂꯨꯅ ꯆꯦꯠꯅ ꯌꯣꯝꯗꯨꯅ ꯄꯨꯖꯔꯛꯄ ꯅꯣꯡꯒꯥꯡꯍꯩꯗꯣ ꯑꯩꯅ ꯑꯩꯒꯤ ꯐꯝꯐꯝ ꯀꯥꯒꯤ ꯐꯛꯂꯥꯡꯗ ꯌꯣꯠꯄꯤ ꯑꯃ ꯈꯔ ꯋꯥꯡꯂꯞ ꯑꯉꯥꯡ ꯅꯨꯄꯤꯅ ꯁꯣꯛꯇꯅꯕ ꯌꯩꯔꯦ꯫ ꯑꯗꯨꯒ ꯅꯣꯡꯒꯥꯡꯍꯩꯗꯣ ꯌꯥꯟꯗꯨꯅ ꯊꯝꯂꯦ꯫ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯔꯦ꯫ ꯇꯃꯦꯡꯂꯣꯡ ꯆꯠꯂꯨꯕꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯀꯨꯝꯖꯥ ꯀꯌꯥ ꯑꯣꯟꯈ꯭ꯔꯦ, ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ ꯅꯣꯡꯒꯥꯡꯍꯩ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ꯫ ꯅꯣꯡꯃ ꯈꯨꯂꯥꯛꯄꯤ ꯏꯃꯥꯗꯣ ꯑꯩꯒꯤ ꯃꯪꯗ ꯎꯔꯝꯃꯤ꯫ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃ ꯄꯥꯏ, ꯃꯈꯨꯠ ꯅꯥꯝꯃꯅ ꯑꯋꯥꯊꯕꯤꯗꯣ ꯍꯣꯟꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯂꯦꯞꯄꯗꯣ꯫ ꯏꯃꯥꯒ ꯑꯩꯒ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯂꯦꯞꯄꯗꯣ꯫ ꯈꯨꯂꯥꯛꯄꯤ ꯏꯃꯥꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯁꯛꯐꯝꯗꯣ ꯈꯨꯂꯥꯛꯄꯤ ꯏꯃꯥꯅ ꯍꯪꯕꯒꯨꯝ ꯇꯥꯈꯤ꯫ ꯅꯪꯒꯤ ꯅꯣꯡꯒꯥꯡꯍꯩꯗꯤ? ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ꯫ ꯍꯧꯒꯠꯇꯨꯅ ꯌꯦꯡꯏ꯫ ꯐꯝꯐꯝ ꯀꯥꯒꯤ ꯐꯛꯂꯥꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯅꯣꯡꯒꯥꯡꯍꯩꯗꯣ꯫ ꯑꯩꯒꯤ ꯇꯃꯦꯡꯂꯣꯡ ꯈꯣꯡꯆꯠꯀꯤ ꯅꯣꯡꯒꯥꯡ ꯍꯩꯀꯣꯜꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ, ꯏꯃꯥ ꯈꯨꯂꯥꯛꯄꯤꯒꯤ ꯊꯋꯥꯏꯗꯣ ꯑꯩꯒꯤ ꯅꯥꯞꯄꯗ ꯏꯃꯥ ꯈꯨꯂꯥꯛꯄꯤꯅ ꯊꯦꯠꯄꯤꯕꯗꯣ꯫ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯍꯪꯉꯤ ꯑꯩꯒꯤ ꯅꯣꯡꯒꯥꯡꯍꯩꯗꯣ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯀꯅꯥꯃꯠꯇ ꯎꯏ ꯍꯥꯏꯗ꯭ꯔꯦ꯫ ꯈꯪꯗꯦ ꯎꯗꯦ ꯉꯥꯛꯇ ꯍꯥꯏꯔꯦ꯫ ꯑꯃꯅꯗꯤ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯈꯤ, ꯆꯩꯔꯥꯎꯕꯒꯤ ꯀꯥ ꯁꯦꯡꯗꯣꯛꯄꯗ ꯑꯉꯥꯡꯁꯤꯡꯅ ꯁꯨꯝ ꯆꯥꯔꯦ ꯇꯤꯜꯂꯥꯏꯈꯣꯝꯕꯤ ꯏꯜꯂꯅꯤ, ꯃꯤꯔꯥꯡ ꯊꯨꯔꯅꯤ, ꯀꯥꯟꯅꯗꯦ ꯂꯪꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯥꯕꯗꯒꯤ ꯑꯩ ꯃꯄꯥꯜꯗ ꯊꯣꯛꯂꯦ꯫ ꯑꯃꯣꯠ ꯑꯀꯥꯏ ꯍꯨꯟꯗꯣꯛꯐꯝꯗ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯗꯨꯅ ꯍꯣꯠꯇꯨꯅ ꯀꯌꯥꯔꯛ ꯌꯦꯡꯏ꯫ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯩꯒꯤ ꯅꯣꯡꯒꯥꯡꯍꯩ꯫ ꯅꯣꯡꯒꯥꯡ ꯍꯩꯀꯣꯜꯗꯒꯤ ꯑꯩꯅ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯄꯨꯔꯛꯄ ꯏꯃꯥ ꯈꯨꯂꯥꯛꯄꯤꯒꯤ ꯊꯋꯥꯏꯗꯣ, ꯏꯃꯥꯅ ꯅꯥꯞꯄꯗ ꯊꯦꯠꯄꯤꯔꯛꯄ ꯅꯣꯡꯒꯥꯡꯍꯩꯗꯣ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ, ꯑꯗꯨꯝ ꯐꯪꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯉꯥꯝꯈꯤꯕ ꯀꯌꯥ ꯌꯥꯎꯈ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ, ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯃꯣꯠ ꯀꯃꯦꯟ ꯕꯣꯛꯁꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫